ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯁꯤ ꯇꯥꯂꯣꯏ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯧꯎ ꯁꯤꯡꯎꯕꯅ ꯃꯔꯨ ꯑꯣꯏꯕ ꯁꯤꯟꯐꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯅ 3 ꯁꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯑꯍꯦꯟꯕ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯤꯡꯅ ꯌꯥꯏꯍꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯤꯡꯅ ꯇꯣꯟꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ 3ꯃꯛ ꯄꯥꯈꯪ ꯐꯥꯔꯦ, ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯦ, ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡꯒ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ: ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 3 ꯑꯁꯦ ꯑꯩꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯈꯤꯅꯕ ꯑꯩꯅ ꯁꯤꯟꯕꯤꯕ ꯇꯥꯕꯅꯤ꯫ ꯐꯔꯦ, ꯍꯌꯦꯡ ꯍꯦꯛꯇ ꯑꯩ ꯃꯈꯣꯏ 3ꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯤ ꯑꯃꯠꯇ ꯊꯕꯛ ꯆꯠꯊꯣꯛꯅꯗ꯭ꯔꯤꯉꯩ, ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯥ 3ꯗꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯆꯥꯅꯨꯄꯥ 3ꯃꯛ, ꯏꯄꯥ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯀꯔꯤ ꯋꯥꯅꯣ? ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡ꯫ ꯑꯇꯩꯒꯤ ꯋꯥꯐꯝ ꯅꯠꯇꯦꯗ, ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯋꯥꯐꯝꯅꯤ꯫ ꯌꯥꯏꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯋꯥꯐꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯄꯥꯕꯨꯡ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯈꯣꯏ 3ꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯦ, ꯅꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯅꯁꯥꯅ ꯇꯧꯖꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ 3ꯃꯛ ꯅꯁꯥꯒꯤ ꯇꯨꯡꯒꯤ ꯈꯟꯕ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅꯦ꯫ ꯇꯣꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯆꯨꯝꯃꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕ, ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯂꯕ ꯃꯇꯧ ꯑꯃꯈꯛ ꯂꯩꯗꯣ꯫ ꯁꯥꯒꯩꯒꯤ ꯄꯤꯕꯥꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯎ ꯑꯆꯧꯕ ꯑꯃ ꯌꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯎ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯣꯜꯅ ꯑꯣꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯄꯤꯕꯥ ꯑꯗꯨꯒꯤ ꯇꯥꯂꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯣ꯫ ꯃꯁꯩ ꯆꯤꯟꯗ ꯀꯩꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯇ ꯐꯥꯎꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯍꯦꯟꯕꯅ: ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3 ꯑꯁꯤ ꯏꯪꯈꯣꯜꯗꯒꯤ ꯎ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯎ ꯑꯗꯨꯒꯤ ꯃꯇꯣꯜꯅ ꯇꯥꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯏꯁꯥꯒꯤ ꯇꯥꯂꯣꯏ ꯊꯤꯕ ꯆꯠꯂꯨ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯍꯣꯏꯅꯦ, ꯃꯗꯨꯃꯛꯅꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ꯫ ꯌꯥꯏꯍꯦꯟꯕꯅ: ꯐꯔꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯎ ꯌꯥꯜꯂꯨꯔꯒꯦ꯫ ꯐꯔꯦ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ 3ꯗꯨ ꯃꯁꯥꯒ ꯆꯥꯟꯅꯕ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯍꯦꯟꯕꯅ ꯍꯥꯟꯅ ꯎꯖꯥꯎ ꯑꯃ ꯌꯥꯜꯂꯤ꯫ ꯃꯥꯅ ꯌꯥꯜꯂꯤꯕ ꯎ ꯑꯆꯧꯕ ꯑꯗꯨꯅ ꯇꯨꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯗꯨ ꯃꯄꯥ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕ ꯊꯕꯛ ꯑꯗꯨ ꯅꯆꯥ ꯑꯩꯅ ꯇꯧꯖꯔꯦ꯫ ꯑꯩꯅ ꯎ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯤ, ꯑꯗꯨꯒ ꯎꯖꯥꯎ ꯑꯗꯨꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯈꯤ꯫ ꯐꯔꯦ, ꯏꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯑꯗꯣ ꯑꯋꯥꯡꯂꯣꯝꯗꯒꯤ ꯏꯆꯥꯅ ꯈꯟꯖꯕ ꯅꯨꯄꯤꯒꯗꯤ ꯂꯩꯕ꯭ꯔꯥ? ꯑꯍꯦꯟꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ: ꯑꯩꯅ ꯈꯟꯕ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩꯖꯩ ꯄꯥꯕꯨꯡ꯫ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯂꯒ ꯑꯆꯧꯕ ꯏꯪꯈꯣꯜ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯌꯧꯔꯛꯄꯒꯤ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯃ ꯊꯤꯔꯤ ꯍꯥꯏ꯫ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥ, ꯅꯪ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯍꯥꯏꯔꯨꯔꯣ꯫ ꯅꯪꯅ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯒꯁꯨ
ꯏꯄꯥꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯍꯥꯏꯖꯒꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯄꯥꯕꯨꯡꯅ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤꯌꯦ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯒꯦ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨꯔꯣ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯍꯦꯟꯕ ꯑꯗꯨ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯅ ꯎ ꯌꯥꯜꯂꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯌꯥꯏꯍꯦꯟꯕꯁꯨ ꯎꯖꯥꯎ ꯑꯃ ꯌꯥꯜꯂꯝꯃꯤ ꯃꯥꯅ ꯌꯥꯜꯂꯤꯕ ꯎ ꯑꯗꯨꯅ ꯇꯨꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯣꯜ ꯑꯗꯨ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯣꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯍꯦꯟꯕꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯑꯩꯁꯨ ꯎꯖꯥꯎ ꯑꯃ ꯌꯥꯟꯖꯔꯤ ꯑꯩꯅ ꯌꯥꯜꯂꯤꯕ ꯎꯖꯥꯎ ꯑꯗꯨꯅ ꯇꯨꯊꯔꯛꯄ ꯃꯇꯝꯗ ꯃꯇꯣꯜ ꯑꯗꯨ ꯈꯥ ꯃꯥꯏꯀꯩꯗ ꯇꯥꯈꯤ ꯏꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯄꯥ ꯑꯩꯁꯨ ꯄꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯨ ꯅꯪꯒ ꯈꯪꯅꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯈꯟꯖꯕ ꯅꯨꯄꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯩꯒ ꯁꯛꯀ ꯈꯪꯅꯖꯩ ꯄꯥꯕꯨꯡ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯃꯤ ꯇꯥꯖꯩ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯃꯇꯥꯡ ꯑꯁꯤꯃ ꯏꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗꯅ ꯑꯗꯨꯗꯤ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯕꯅꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯏꯪꯈꯣꯜꯗ ꯑꯗꯨꯒ ꯅꯅꯥꯎ ꯑꯇꯣꯟꯕ ꯇꯣꯟꯊꯣꯏꯕꯅ ꯎ ꯌꯥꯜꯂꯤꯕ ꯑꯗꯨ ꯅꯪꯒ ꯅꯪꯒꯤ ꯇꯥꯆꯧꯒ ꯅꯈꯣꯏ ꯑꯅꯤ ꯌꯦꯡꯂꯨꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯌꯥꯍꯦꯟꯕꯗꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯇꯣꯟꯊꯣꯏꯕꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯇꯥꯔꯦ ꯃꯁꯥꯒꯤ ꯃꯈꯨꯠ ꯆꯥꯕꯤ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯈꯠꯂꯤ ꯇꯣꯟꯊꯣꯏꯕ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎ ꯑꯃ ꯈꯟꯗꯨꯅ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯦꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯥꯎ ꯑꯇꯣꯟꯕ ꯅꯪꯕꯨ ꯂꯥꯏꯃ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗꯀꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯪꯅ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯎ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯌꯥꯜꯂꯒ ꯌꯥꯔ ꯄꯣꯠꯇꯨꯗ ꯅꯪꯅ ꯊꯕꯛ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯎ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯌꯥꯜꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯅꯄꯥꯡꯒꯜ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤꯅꯦ ꯇꯥꯆꯧ ꯑꯩꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯜꯂꯤꯕ ꯎ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯎ ꯑꯁꯤ ꯑꯩꯅ ꯌꯥꯟꯖꯕꯅꯤ ꯎ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯑꯗꯨꯒꯨꯝ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯃꯍꯥꯛ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯑꯣꯏꯁꯅꯨ ꯈꯟꯖꯩ ꯅꯅꯥꯎꯅ ꯌꯥꯍꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯣꯟꯊꯣꯏꯕ ꯅꯪꯁꯦ ꯎꯒꯤ ꯎ ꯑꯝꯍꯥꯅꯦ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯎ ꯑꯗꯨ ꯇꯥꯍꯟꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯊꯑꯣꯏꯅ ꯃꯁꯤꯗ ꯅꯄꯥꯡꯒꯜ ꯊꯥꯗꯩꯅꯦ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯇꯌꯥꯏ ꯅꯅꯥꯎ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯐꯔꯦ ꯐꯔꯦ ꯇꯧꯔꯣ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯊꯣꯏꯕꯗꯨ ꯁꯤꯡꯖꯪ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨ ꯑꯁꯨꯝ ꯀꯛꯂꯝꯃꯤ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯀꯛꯂꯤꯕ ꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯜꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯈꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗꯤ ꯑꯆꯧꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯂꯩꯕ ꯃꯐꯝꯅꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯜꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯦꯝꯅꯔꯝꯃꯤ ꯑꯍꯦꯟꯕꯅ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯔꯝꯂꯗꯤ ꯑꯁꯤ ꯊꯣꯛꯀꯗ꯭ꯔꯣ ꯎ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯌꯥꯜꯂꯕꯗꯤ ꯅꯪꯅ ꯇꯥꯍꯟꯅꯤꯡꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯍꯟꯕ ꯌꯥꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯑꯆꯧꯕ ꯎ ꯑꯃ ꯈꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯗꯨ ꯎꯃꯪꯗꯒꯤ ꯊꯤꯕ ꯇꯥꯕꯅꯤꯅꯦ ꯌꯥꯍꯦꯟꯕꯅ ꯍꯥꯏꯒꯨꯝꯗꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯇꯣꯟꯕꯅ ꯃꯥꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯗꯅ ꯂꯝꯍꯨꯏ ꯑꯃꯒ ꯄꯨꯔꯛꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯝꯍꯨꯏ ꯑꯣꯏꯔꯁꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯇꯣꯟꯕꯅꯕꯨ ꯄꯨꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨ ꯇꯥꯏꯌꯦ ꯑꯁꯨꯝꯅ ꯑꯍꯦꯟꯕꯒ ꯌꯥꯍꯦꯟꯕꯒꯗꯨ ꯀꯔꯦꯝꯅꯅ ꯅꯣꯛꯅꯔꯝꯃꯤ ꯇꯣꯟꯊꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯑꯩꯁꯨ ꯎꯖꯥꯎ ꯑꯃ ꯌꯥꯟꯖꯔꯦ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯎꯖꯥꯎ ꯑꯗꯨꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯇꯨꯔꯛꯄ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯣꯟꯈꯤꯕꯅꯤ ꯄꯥꯕꯨꯡ ꯍꯦ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗꯕꯨ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯃꯗꯨꯃꯛꯇꯤ ꯅꯆꯥ ꯈꯪꯖꯗ꯭ꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯅ ꯄꯥꯕꯨꯡ ꯅꯆꯥ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯎꯃꯪ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯊꯤꯕ ꯄꯥꯝꯃꯤ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯊꯤꯡꯕꯒꯤ ꯎꯄꯥꯏ ꯁꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯉꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯑꯗꯨꯅ ꯅꯪꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯌꯣꯝꯂꯒ ꯍꯌꯦꯡ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯣ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯄꯥ ꯆꯥꯎꯔꯦꯜꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯇꯣꯟꯊꯣꯏꯕꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯇꯣꯟꯊꯣꯏꯕꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯥꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯈꯔ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯈꯔꯒ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯂꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯝꯃꯤ ꯇꯣꯟꯊꯣꯏꯕꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯊꯤꯕ ꯆꯠꯆꯔꯒꯦ꯫ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯅꯕ ꯄꯥꯕꯨꯡꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤ꯫ ꯏꯆꯥꯅ ꯅꯤꯡꯂꯤꯕ ꯑꯗꯨꯃꯛ ꯊꯨꯡꯕꯣꯏꯌꯨ꯫ ꯏꯆꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯇꯥꯂꯣꯏ ꯐꯪꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯃꯇꯨꯡ ꯇꯣꯟꯊꯣꯏꯕꯗꯨ ꯃꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯉꯤ꯫ ꯆꯥꯎꯔꯕ ꯎꯖꯥꯎ ꯎꯔꯦꯜ ꯃꯁꯤꯡ ꯊꯤꯉꯝꯗ ꯍꯧꯕꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯀꯥ ꯍꯦꯟꯅ ꯐꯪꯂꯝꯗꯦ꯫ ꯃꯔꯛ ꯁꯔꯛ ꯋꯥꯡꯕ ꯃꯅꯥ ꯄꯨꯡꯕ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯏ, ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯅꯦꯝꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤ ꯃꯆꯥ ꯀꯌꯥꯁꯨ ꯍꯧꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯃꯠꯇ ꯎꯒꯦ ꯐꯪꯂꯝꯗꯦ, ꯄꯨꯝꯅꯃꯛ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯗ ꯇꯣꯟꯊꯣꯏꯕ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯁꯛ ꯑꯀꯣꯏꯕꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯅ ꯃꯥꯕꯨ ꯃꯥꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯍꯦꯔ, ꯅꯨꯄꯥꯅꯕꯨ ꯀꯩꯒꯤ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯣꯏꯅꯣ? ꯂꯥꯛꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕꯗꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯦ ꯁꯨꯛꯇꯤ ꯌꯥꯝ ꯁꯨꯛꯈ꯭ꯔꯦꯗ꯫ ꯁꯍꯤꯡ ꯆꯥꯕ ꯇꯝꯊꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯇꯝꯅꯂꯥꯏ ꯀꯌꯥ ꯂꯩ ꯍꯥꯏꯅꯕ ꯎꯃꯪꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯑꯩꯕꯨ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅꯒ ꯅꯨꯄꯤ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯅꯈꯤꯅꯤ꯫ ꯍꯣꯏꯗ, ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯕꯗꯣ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯥ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯂꯥꯏꯕꯛꯇ ꯀꯥꯔꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯑꯗꯨ ꯇꯣꯟꯊꯣꯏꯕ ꯃꯥꯒꯤ ꯈꯨꯅꯝ ꯑꯗꯨꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯅ ꯐꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯇꯣꯟꯊꯣꯏꯕ꯫ ꯀꯣꯛꯇꯣꯟꯗ ꯊꯣꯛꯂꯤꯕ ꯀꯣꯔꯧꯍꯟꯕ ꯃꯥꯒꯤ ꯃꯉꯥꯜꯅ ꯎꯒꯤ ꯃꯅꯥ ꯃꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯠꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯒ ꯎꯃꯪ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯊꯃꯣꯏ ꯍꯨꯅ ꯐꯖꯔꯕ, ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯁꯛꯇꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯟꯊꯣꯏꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯐꯝ ꯑꯁꯦ꯫ ꯑꯁꯨꯛ ꯐꯖꯔꯕ ꯃꯐꯝ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅꯗꯤ ꯇꯣꯏꯅ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯕꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯅꯨꯡ ꯑꯗꯨꯗ ꯎꯆꯤ ꯑꯃꯈꯛ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯣꯟꯊꯣꯏꯕꯗꯨ ꯎꯆꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯎꯆꯤ ꯑꯗꯨ ꯑꯇꯩ ꯎꯆꯤꯁꯤꯡꯒ ꯃꯥꯟꯅꯗꯦ, ꯃꯇꯨ ꯖꯣꯝ ꯖꯣꯝ ꯂꯥꯎꯏ, ꯃꯃꯤꯠ ꯌꯥꯝꯅ ꯂꯥꯎꯏ, ꯌꯦꯡꯕꯗ ꯎꯆꯤ ꯅꯠꯇꯒꯨꯝ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯇꯣꯟꯊꯣꯏꯕ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, ꯀꯔꯤ ꯎꯆꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ? ꯁꯤꯕꯨ ꯎꯆꯤꯅꯤ ꯍꯥꯏꯔꯕꯁꯨ ꯃꯁꯛꯀꯗꯤ ꯌꯥꯝꯅ ꯐꯖꯔꯤꯅꯦ꯫ ꯇꯣꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯎꯆꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯗꯣ ꯑꯩꯁꯨ ꯇꯥꯏꯌꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯉꯦ, ꯑꯗꯨꯒ ꯉꯥꯡꯕꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕꯁꯨ ꯌꯥꯏ꯫ ꯇꯣꯟꯊꯣꯏꯕ ꯉꯛꯂꯗꯨꯅ, ꯎꯆꯤꯅꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯦ ꯍꯥꯏꯕ? ꯅꯈꯣꯏꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯩ? ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯈꯣꯏꯒ ꯊꯦꯡꯅꯕ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯑꯁꯤꯅꯦ ꯃꯌꯥꯝꯅ ꯁꯥꯃꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯑꯁꯤ꯫ ꯇꯥꯏꯕꯪ ꯃꯤꯁꯨ ꯑꯣꯜꯂꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯁꯨ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯥꯃꯤ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯑꯩꯒꯨꯝꯕ ꯁꯥꯃꯤ ꯀꯌꯥ ꯑꯃ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯌꯦ꯫ ꯅꯪ ꯃꯈꯣꯏꯁꯤꯡꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯕꯨ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯅꯨꯄꯥ, ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯣꯟꯊꯣꯏꯕ ꯀꯧꯏ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯅ ꯑꯊꯣꯏꯕꯤ ꯀꯧꯏ꯫ ꯑꯗꯣ ꯇꯣꯟꯊꯣꯏꯕ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯣꯏꯅ ꯆꯠꯅꯕ ꯎꯃꯪ ꯅꯠꯇꯦ꯫ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯑꯃꯨꯛꯇꯤ ꯆꯠꯅꯩ, ꯑꯗꯨ ꯅꯠꯇꯅ ꯆꯠꯅꯗꯦ꯫ ꯑꯗꯣ ꯅꯪꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯂꯥꯛꯄꯁꯨ ꯃꯥꯟꯗꯦ꯫ ꯍꯥꯏꯌꯣ, ꯀꯔꯤ ꯃꯔꯝꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯑꯃꯈꯛ ꯂꯩ꯫ ꯁꯥꯒꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯎ ꯑꯃ ꯌꯥꯟꯒꯅꯤ꯫ ꯎ ꯑꯗꯨꯅ ꯇꯨꯔꯛꯄ ꯃꯇꯝꯗ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯅ ꯇꯨꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯤꯕꯥ ꯑꯗꯨꯒꯤ ꯇꯥꯂꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯩ꯫
ꯑꯩꯁꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯎ ꯌꯥꯜꯂꯤ ꯎ ꯑꯗꯨꯅ ꯇꯨꯊꯔꯛꯄ ꯃꯇꯝꯗ ꯃꯇꯣꯜ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯎꯃꯪ ꯑꯁꯣꯝꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯑꯗꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯁ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯊꯤꯒꯅꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯎꯃꯪ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯇꯥꯂꯣꯏ ꯊꯤꯒꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯂꯧꯎꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯏꯆꯤꯜ ꯏꯅꯥꯎ 3 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯇꯣꯟꯕꯅꯤ ꯍꯥꯏꯌꯣ ꯑꯊꯣꯏꯕꯤ ꯅꯪꯅ ꯈꯪꯕꯗ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗ꯭ꯔꯅꯦ ꯎꯃꯪ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯃꯥꯅ ꯊꯤꯗꯧꯔꯤꯕꯁꯦ ꯍꯣꯏꯗ ꯐꯔꯦꯗ ꯑꯩ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯒꯦꯗ ꯑꯊꯣꯏꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯇꯣꯟꯊꯣꯏꯕꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯈꯪꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯣ ꯇꯣꯟꯊꯣꯏꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯎꯆꯤ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯌꯥꯔꯦꯛꯅꯕ ꯃꯐꯝ ꯊꯤꯕꯗ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯣꯏꯅꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯕꯗꯤ ꯑꯩ ꯑꯐꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯪꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯖꯗꯨꯅ ꯅꯪꯕꯨ ꯅꯁꯥꯅꯧ ꯐꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯃꯈꯜꯒꯤ ꯃꯨꯒꯥ ꯑꯗꯣ ꯑꯩꯅ ꯁꯨꯡꯕ ꯉꯝꯒꯅꯤ ꯇꯣꯟꯊꯣꯏꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯥ ꯑꯃꯨꯛ ꯎꯆꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯎꯆꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯁꯨꯛ ꯃꯁꯛ ꯐꯖꯔꯕ ꯑꯗꯨꯅꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯁꯛ ꯀꯝꯗꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯥ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯅꯪꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯥꯅ ꯑꯊꯣꯏꯕꯤ ꯀꯧꯕꯤ ꯎꯆꯤ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯟꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯤ ꯇꯁꯦꯡꯅ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯅꯪ ꯇꯍꯥ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤꯅꯣ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯈꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯥꯛ ꯍꯟꯊꯅ ꯈꯟꯕꯅꯤ ꯑꯩ ꯈꯛꯇꯅꯤ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯗꯕ ꯑꯁꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯂꯩꯐꯝ ꯂꯩꯇ꯭ꯔꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗ ꯄꯥꯕꯨꯡꯒ ꯏꯌꯥꯝꯕ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯕꯅꯤ ꯑꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯅꯪꯒ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯄꯣꯛꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯐꯝꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝ ꯃꯆꯥ ꯑꯃꯔ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯔ ꯁꯥꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯕꯗ ꯌꯥꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯇꯣꯟꯊꯣꯏꯕꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯊꯣꯏꯕꯤꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯝꯃꯤ ꯑꯊꯣꯏꯕꯤꯅꯁꯨ ꯃꯥꯒꯤ ꯎꯆꯤ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ ꯇꯣꯟꯊꯣꯏꯕꯅꯁꯨ ꯑꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯇꯣꯟꯊꯣꯏꯕꯅ ꯍꯪꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯤ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯁꯨꯝ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯊꯣꯏꯕꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯐꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯔꯒꯦ ꯇꯥꯔꯣ ꯑꯊꯣꯏꯕꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯈꯛꯅꯤ ꯅꯤꯡꯊꯦꯜ ꯈꯨꯜ ꯂꯝꯗꯝ ꯑꯗꯨꯒꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯁꯅꯥꯅꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯖꯥꯏꯕꯦꯝꯃꯅꯤ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯈꯨꯠ ꯁꯥ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯤꯡꯅ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤꯕꯨ ꯃꯈꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯊꯥꯔꯤꯛꯁꯨ ꯑꯃꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯦꯜ ꯈꯨꯜ ꯂꯝꯗꯝꯒꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩ ꯏꯁꯥꯃꯛ ꯂꯩꯃ ꯁꯤꯖꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯤꯛꯇꯣꯛꯆꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ
ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯔꯨꯞ ꯁꯛꯂꯕ, ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯇꯕꯨ ꯀꯟꯕꯤꯌꯨ ꯃꯔꯨꯞ꯫ ꯋꯥꯔꯧꯕꯤꯒꯅꯨ ꯃꯔꯨꯞ, ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯊꯨꯒꯥꯏꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯔꯨꯞꯀꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒ ꯆꯥꯅꯕ ꯑꯇꯣꯞꯄ ꯃꯖꯥꯏꯕꯦꯝꯃ ꯑꯃ ꯊꯤꯕꯤꯔꯣ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯈꯨ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯔꯨꯞꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯁꯨꯛ ꯑꯅꯝ ꯀꯟꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ, ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯀꯅꯨ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯈꯥ ꯆꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯑꯉꯥꯎꯕ ꯁꯣꯏꯗꯅ ꯑꯣꯟꯈ꯭ꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯛꯄ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯩꯃ ꯁꯤꯖꯊꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯍꯩ ꯇꯧꯁꯤꯟꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤꯕꯨ ꯎꯆꯤ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯦꯜ ꯈꯨꯜꯂꯝꯗꯝ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯊꯣꯏꯕꯤ ꯑꯗꯣ ꯎꯆꯤ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯁꯨ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯎꯆꯤ ꯑꯣꯜꯂꯝꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯎꯆꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ, ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯃꯆꯥꯅꯨꯄꯤꯅ ꯑꯣꯟꯈꯤꯕ ꯎꯆꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯊꯣꯏꯕꯤꯅ ꯇꯣꯟꯊꯣꯏꯕꯗ ꯂꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯎꯆꯤꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯥꯏ ꯏꯁꯦꯜ ꯃꯌꯥꯝꯒ ꯂꯩꯔꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯇꯣꯟꯊꯣꯏꯕ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯈꯪꯂꯝꯒꯗꯕ ꯆꯩꯅꯥ ꯑꯗꯨ ꯃꯥ ꯂꯥꯛꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯦꯟꯗꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯑꯊꯣꯏꯕꯤꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ, ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯣꯡꯂꯛꯎ ꯍꯥꯏꯅ꯫ ꯑꯊꯣꯏꯕꯤꯁꯨ ꯇꯣꯟꯊꯣꯏꯕꯒꯤ ꯃꯈꯨꯠꯇ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯟꯊꯣꯏꯕꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯅꯔꯥ ꯂꯩꯇ꯭ꯔꯕꯤ ꯅꯪꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯆꯩꯅꯥ ꯑꯃ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯣꯟꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯉꯁꯤꯗ ꯊꯦꯡꯅꯕ ꯂꯝꯂꯥꯟꯕ ꯇꯣꯟꯊꯣꯏꯕ ꯀꯧꯕ ꯃꯍꯥꯛ ꯑꯁꯦ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯕꯅꯣ꯫ ꯇꯣꯟꯊꯣꯏꯕꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡꯗꯗꯤ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕ ꯐꯪꯖꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯑꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯕ, ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯀꯦ, ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯤ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯄ ꯑꯁꯤ ꯑꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯈꯥꯡꯉꯝꯗꯕ ꯆꯩꯅꯥ ꯐꯪꯏ꯫ ꯃꯥꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯝꯕ ꯁꯔꯨ ꯑꯃꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯗꯨ ꯈꯨꯗꯛꯇ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯣꯏꯕꯤ ꯃꯁꯥꯗ ꯆꯩꯅꯥ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯩꯅꯥ ꯈꯥꯡꯅ ꯀꯟꯅ ꯂꯥꯎꯔꯕ ꯃꯇꯨꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯎꯆꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯑꯊꯣꯏꯕꯤꯅ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯣꯟꯊꯣꯏꯕ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯤꯒꯤ ꯑꯗꯨꯛ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯕ ꯃꯇꯧ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯨ ꯇꯣꯟꯊꯣꯏꯕꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏ ꯍꯨꯕ ꯃꯃꯤꯅꯤ꯫ ꯑꯊꯣꯏꯕꯤ ꯃꯁꯝ ꯑꯗꯨ ꯃꯨꯁꯤꯠ ꯃꯨꯅ ꯃꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯏ, ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯏ, ꯑꯗꯨꯒ ꯈꯖꯥꯏꯅ ꯉꯥꯡꯇꯛ ꯇꯧꯏ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯋꯥꯎꯊꯥꯡꯅꯕ ꯃꯆꯨ ꯍꯥꯏꯔꯞ ꯆꯪꯏ꯫ ꯇꯣꯟꯊꯣꯏꯕꯗꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯇꯞꯂꯞꯅ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯟꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯐꯖꯔꯕ ꯁꯔꯨꯛ ꯀꯌꯥ ꯑꯩꯅ ꯅꯪꯕꯨ ꯄꯨꯕꯤꯒꯦ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯍꯣꯏ, ꯐꯖꯔꯕ ꯃꯐꯝꯁꯤꯡ ꯑꯩꯁꯨ ꯌꯦꯡꯅꯤꯡꯕ ꯀꯨꯏꯔꯕꯅꯤ꯫
Siga umang ase ay amuk hana lakhini thajadri laksu lakningdri aduna laklingaisida punna yenghaurasi. Hoi, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯂꯣ. ꯑꯁꯨꯝꯅ ꯑꯊꯣꯏꯕꯤꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯇꯣꯟꯊꯣꯏꯕꯕꯨ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥꯗ ꯄꯨꯕꯤꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ. ꯇꯣꯟꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯛ ꯁꯨꯈ꯭ꯔꯕ ꯃꯝꯂꯕ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯀꯩ ꯑꯃꯗꯤ ꯑꯇꯩ ꯁꯍꯤꯡ ꯆꯥꯕ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯐꯖꯔꯕꯤ ꯅꯪꯅ ꯎꯆꯤꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯂꯥꯏꯕꯛ ꯊꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯇꯅ ꯁꯣꯟꯖꯕ ꯈꯛꯇꯅꯤ. ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕ꯭ꯔꯥ? ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯠꯅꯤꯡꯉꯤ. ꯇꯁꯦꯡꯅ ꯅꯪꯅ ꯂꯥꯟꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯕ ꯑꯣꯏꯌꯨꯀꯣ. ꯃꯗꯨꯃꯛ ꯐꯪꯕ ꯑꯣꯏꯁꯅꯨ. ꯃꯇꯝ ꯑꯗꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯀꯨꯏꯅ ꯑꯣꯟꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯊꯣꯏꯕꯤꯗꯨ ꯑꯃꯨꯛ ꯎꯆꯤꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯇꯣꯟꯊꯣꯏꯕꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯇꯝꯄꯥꯛꯇ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯐꯝꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯀꯨꯞꯊꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯋꯥꯔꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ. ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯃꯗꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯗꯨ ꯈꯛꯇꯅ ꯁꯈꯤ ꯑꯣꯏꯍꯧꯔꯅꯤ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯎꯆꯤ ꯑꯃ ꯊꯝꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯃꯝꯃꯤ ꯇꯧꯔꯛꯂꯦ. ꯑꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ. ꯆꯤꯡꯌꯥꯗ ꯅꯨꯃꯤꯠ ꯂꯩꯊꯈꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯃꯝꯈ꯭ꯔꯅꯤ. ꯑꯩꯗꯤ ꯊꯥꯎꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ. ꯑꯗꯨꯅ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ. ꯅꯪ ꯈꯛꯇꯃꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯕꯨꯗꯤ ꯄꯨꯔꯣꯏꯗꯕ? ꯅꯪꯁꯨ ꯌꯥꯎꯅ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ? ꯀꯩꯒꯤ ꯐꯔꯛ ꯇꯥꯗꯣꯏꯅꯣ? ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ. ꯉꯁꯤꯃꯛ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯣ. ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ. ꯐꯔꯦ. ꯅꯪ ꯅꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯕ ꯑꯃꯗꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯣꯟꯊꯣꯏꯕꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ. ꯑꯊꯣꯏꯕꯤꯕꯨ ꯁꯣꯛꯈꯤꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯅꯤ ꯈꯟꯅ ꯇꯣꯟꯊꯣꯏꯕꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯊꯣꯏꯕꯤꯕꯨ ꯁꯦꯟꯅꯔꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯇꯣꯟꯊꯣꯏꯕꯒꯤ ꯃꯇꯧ, ꯃꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯋꯥꯖꯕ ꯃꯇꯧ, ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯊꯣꯏꯕꯤꯅ ꯇꯣꯟꯊꯣꯏꯕꯕꯨ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ. ꯆꯥꯁꯤ ꯃꯔꯨ, ꯍꯨꯟꯗꯣꯛꯁꯤ ꯃꯇꯣꯡ ꯍꯥꯏꯕ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯑꯊꯣꯏꯕꯤꯗ ꯊꯣꯛꯂꯤꯕ. ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯝꯅ. ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯃꯕꯨꯛ ꯇꯞꯄ ꯃꯤ ꯑꯣꯏꯔꯤꯒꯗ꯭ꯔꯅꯦ? ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯨꯝ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯇꯧꯒꯗ꯭ꯔꯅꯦ? ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯂꯦꯞꯄꯤ. ꯐꯔꯦ, ꯑꯩ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯅ ꯍꯤꯡꯂꯒꯦ. ꯑꯩꯅ ꯂꯥꯟꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯕꯨ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯑꯣꯏꯁꯅꯨ. ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯁꯨ ꯇꯣꯟꯊꯣꯏꯕ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ. ꯃꯥꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ. ꯂꯝꯕꯤꯗ ꯆꯠꯅ ꯃꯥ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯍꯣꯏꯗ, ꯑꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯆꯨꯝꯅꯕ ꯇꯥꯏ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯊꯦꯡꯅꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯤ ꯈꯪꯗ ꯀꯛꯉꯥꯎꯅꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯝꯕ ꯇꯥꯏ. ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯄ ꯑꯁꯤꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯝꯗꯧꯕ? ꯃꯈꯣꯏꯗꯤ ꯃꯍꯧꯁꯥꯅ ꯅꯣꯛꯅ ꯆꯥꯎꯕꯅꯤ, ꯃꯤꯕꯨ ꯀꯔꯦꯝꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯐꯪꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ. ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯏꯪꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯎꯗꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯊꯝꯂꯒꯦ. ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯍꯤꯡꯕ ꯌꯥꯏꯅ. ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯄꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯅꯤ. ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕు ꯊꯕꯛ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯁꯨꯍꯜꯂꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤ. ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯀꯝꯗꯧꯕ? ꯑꯩꯒꯤ ꯄꯥꯕꯨꯡꯁꯨ
ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯌꯥꯏꯃꯒꯒꯤ ꯃꯒꯨꯟ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ꯫ ꯇꯣꯟꯊꯣꯏꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯐꯕ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯗꯥ ꯑꯃꯈꯛꯇꯤ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯑꯗꯨ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯄꯨꯛ ꯐꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯁꯥꯎꯔꯛꯂꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯟꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯟꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯄꯥꯕꯨꯡ, ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩ ꯌꯨꯝꯗ ꯍꯟꯖꯔꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯑꯍꯦꯟꯕ ꯑꯃꯗꯤ ꯌꯥꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯅ: ꯏꯕꯨꯡꯉꯣ ꯑꯇꯣꯟꯕ, ꯀꯔꯤꯅꯣ ꯅꯪꯗꯤ ꯅꯇꯣꯝꯇ ꯍꯜꯂꯛꯂꯕ꯭ꯔꯥ? ꯑꯩ ꯏꯇꯣꯝꯇ ꯍꯜꯂꯛꯇꯦ, ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯌꯥꯝꯕ ꯑꯅꯤꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯈꯣꯏꯗꯤ ꯚꯥꯞ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯊꯨꯅꯃꯛ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯂꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯅꯤ꯫ ꯆꯥꯎꯔꯦꯜ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯌꯥ ꯀꯥꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯟꯊꯣꯏꯕꯅ ꯄꯔꯞ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥ ꯆꯪꯈꯤꯕꯒ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯦꯟꯕꯅ: ꯌꯥꯏꯃ, ꯑꯩꯈꯣꯏ ꯑꯇꯣꯟꯕꯅ ꯄꯨꯁꯤꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯍꯧꯕ꯭ꯔꯥ? ꯎꯍꯧꯏ ꯏꯌꯥꯝꯕ꯫ ꯃꯥꯅ ꯄꯥꯏꯔꯛꯄ ꯎꯆꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ? ꯍꯣꯏꯅꯦ, ꯎꯃꯪ ꯑꯗꯨꯗꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯊꯤꯅꯤ ꯍꯥꯏꯅ ꯆꯠꯂꯤ꯫ ꯎꯃꯪꯅꯦꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯥꯛꯅ ꯆꯪꯅꯕ ꯎꯃꯪꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯕꯨ ꯀꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯔꯝꯗꯣꯏꯅꯣ? ꯑꯗꯨꯅꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯖꯤꯕ ꯑꯃ ꯄꯨꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯎꯆꯤ ꯑꯃ ꯄꯨꯔ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕꯒ ꯌꯥꯍꯦꯟꯕꯒꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯀꯔꯦꯝꯅꯔꯤꯕ ꯑꯗꯨ ꯆꯥꯎꯔꯦꯜꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯟꯊꯣꯏꯕꯒꯤ ꯀꯥ ꯃꯅꯨꯡꯗꯅꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯟꯊꯣꯏꯕꯅ ꯑꯊꯣꯏꯕꯤꯒꯤ ꯃꯀꯣꯜ ꯑꯃ ꯄꯤꯛꯇꯛꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯥꯛ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯃꯀꯣꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯤ, ꯁꯤꯁꯤ ꯆꯥꯔꯒ ꯉꯁꯤꯒꯤꯗꯤ ꯂꯦꯜꯂꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯃꯨꯛ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯈꯔ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯁꯣꯝꯁꯨ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄ ꯑꯣꯏꯕꯅ ꯇꯣꯟꯊꯣꯏꯕꯗꯤ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯏꯁꯤꯁꯤꯡꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝꯅꯤ꯫ ꯇꯣꯟꯊꯣꯏꯕꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯍꯨꯔꯥꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯏꯁꯤꯡ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯁꯣꯠꯄꯦꯛ ꯂꯧꯍꯟꯗ, ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗ ꯆꯥꯎꯔꯦꯜꯅ ꯑꯊꯣꯏꯕꯤꯕꯨ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯊꯣꯏꯕꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯕꯒ ꯆꯥꯎꯔꯦꯜꯅ ꯃꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯏꯔꯥꯛꯅꯍꯜꯂꯤ꯫ ꯆꯥꯎꯔꯦꯜ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ: ꯈꯪꯕ꯭ꯔꯥ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ, ꯅꯪꯗ ꯁꯤꯈ꯭ꯔꯣ꯫ ꯑꯊꯣꯏꯕꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯈꯤꯕ ꯁꯛꯇꯝꯗꯤ ꯆꯥꯎꯔꯦꯜꯒꯤ ꯇꯝꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨꯃꯛ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯑꯗꯨꯃꯛ ꯂꯦꯡꯈꯤꯗ꯭ꯔꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯝꯂꯝꯂꯒ ꯆꯥꯎꯔꯦꯜꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯧꯔꯛꯂꯦ꯫ ꯇꯣꯟꯊꯣꯏꯕꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯑꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯌꯦꯡꯕꯗ ꯑꯊꯣꯏꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯃꯥꯏꯅ ꯏꯁꯤꯡꯗ ꯎꯞꯁꯤꯜꯂꯒ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯟꯊꯣꯏꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯀꯔꯤꯅꯣ ꯑꯊꯣꯏꯕꯤ? ꯑꯗꯨꯛ ꯇꯒꯠ ꯇꯦꯛꯅ ꯂꯩꯍꯧꯕ ꯅꯪꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯍꯥꯏꯌꯣ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯏꯔꯥꯛꯅꯍꯟꯕꯅꯣ? ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯄꯤꯛꯂꯕ ꯖꯤꯕ ꯅꯪꯅ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕꯁꯨ ꯉꯝꯗ ꯋꯥꯅ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤꯗꯀꯣ꯫ ꯎꯃꯪꯗ ꯂꯩꯔꯤꯉꯩ ꯇꯒꯠ ꯇꯦꯛꯄꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯗ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯄꯨꯔꯛꯄꯗꯤ ꯅꯪꯒꯤ ꯃꯪ ꯇꯧꯅꯕ ꯄꯨꯔꯛꯄꯒ ꯄꯪꯈꯛ ꯑꯣꯏꯔꯦ꯫ ꯆꯥꯈ꯭ꯔꯦꯗꯀꯣ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗꯕ꯫ ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯕꯅ ꯊꯋꯥꯏ ꯆꯥꯡꯅ ꯀꯞꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡꯗꯨ ꯑꯊꯣꯏꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯟꯊꯣꯏꯕꯒꯤ ꯄꯤꯔꯥꯡꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯑꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯃꯪꯂꯥꯟꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯆꯤ ꯑꯣꯏꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯇꯞꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯊꯣꯏꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯤ ꯀꯞꯂꯤ ꯀꯧꯔꯛꯂꯝꯃꯤ: ꯇꯣꯟꯊꯣꯏꯕ! ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯟꯊꯣꯏꯕ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫
ꯑꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯃꯤꯠ ꯇꯔꯨ ꯇꯔꯨ ꯄꯥꯡꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕꯤ ꯑꯗꯨ ꯎꯆꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕꯗ ꯆꯩꯅꯥ ꯐꯪꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯔꯥꯏ ꯂꯥꯏꯅ ꯎꯆꯤ ꯑꯃꯨꯛ ꯑꯣꯟꯕ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯑꯣꯟꯕ ꯌꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯟꯊꯣꯏꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫